ꯊꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯅ ꯅꯤꯡꯊꯧ ꯂꯣꯏꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈ꯭ꯔꯦ Governor Dr. Syed Ahmad ki thawai yaudraba hakchang ngasi leiron chankre mahak lekhidabada state na awaba phongdokthi amadi Kanglup ki interest da thabak tawrakpana ngasi lamdam masida tangdu leita daba oirakpani haina Professor MC Arun na phongdokre Hauji mapung pau Manipur asi kanagumba amatana thugaiba ngamloi Karigumba Tugaina Bahona Labadi, Lebaki Damak, Tawai Tana, but Mui Lak Kayat, Horang, Togduna Lay Haina, Manipur Ginning Tole Semba Sanaza, Nasi, Haying Kongbal, Tolo Yum de Lebat, Lining Tau Sana Mahilai Sang the Pangtopa, Nifurak Subachana Pataf, Kibagi, Kumon Torom the Fondo Cray. Magna Makata Fondo Kibada, my day signal Lebaki Damak, Kanduna, is it in our Oibagi, Nungsi Sanaba, Nanaba, Kana, honoring Aida, Furuki Oina, Ahova Kaya Lady. My day signal. Puk Pavadagi, Arakpa, Jati Kayagi, Mui Sing, Kunda Handuna, Lehen Badagi, Nasidi, Equigulate from Legislatre. My tasing Handuna, Asum Laida Fawada, Kanglup Naiba, Furupni Haina, Lana Sandura Clay. My Taina Kanglup Naiba Udam Labadi, Hosik Lady by Yellow Me Furupumnamag, my taining Tona, Matam Amada, my tay Ondaba Yaroi Haivada, Yaram Loidaba Amatalate. Masama Sagi Puruki Masak Mangandana, Hosik Power Lady Basi, my Taina Kanglup Naida Bagi, Kudam Ne. Ipa ipu sing na thambiramba lam inchi ama phawba aikhoina pakthokna ba honadana hana leirambada yenthok yenchin tawbasi ikai ningai ni sahi lising kaya dagi mioi kaya ge thawai katuna semlam laba leibak asi kai bagi tanja laklabadi thawai phawba pamuroi ngamloi daba thabakta leibak kai na ba wangang ba kanaroi haike Communal with the Bicoda communal oil some higher. I go to Ojetavanina, Oshu in Lavina, I go to Odine. Let us see the Sarabado. I think the long is some old Andopa. I lay this around the Pulau and Fidepa, Malepanova. I don't know say, I don't come back in there, I come to Pamuna, I forgot a second. So my mother, Tovasta, Munas, and I'm going to lay no one of Tono, some lanes in Los Ado masih tawilo kaisi, masih tawilo, mana ni masih ada maksi, aku sedang lagi ba, aku masih mirror, rumah bang ni mirror sih, mayam lagi, ado ba, hawi bakat masih hawi bakat ibai tu sih mayam lagi rumah, Hawaii, mayam tu kamu dana, bagai ikan dana, lewat asyik, maksi lamani, panjang lamani. Manipur kami lebar square kilometer, park jauh besar. Hujik milo lebar na hujik, ayi nasi wani, mak nasi wani, adik kau nasi mai kami. Hai ni lebar mayam siya. Ayi kau mayam siya, ayi kau na Manipur ni. So park jauh besar square kilometer, ayi kau na half kerana. Half dia ayi kau. Ipai pun tu thamira baku lebar. Ayi kau na itu sudah jauh besar. Ikai ham tahu sunat apa, gumar ham tahu sunat apa. Alat kena na ham sunat apa. Aduh kau hujung ni kalau dia thok ni dia kata masih, yang sumna ba, yang ikai ikai ba, aduh kau midi pun kata lain yang dia pun nama ni, aduh lain thok dia na, lain rupai pun ada na, semua orang siapa thayu hari, masih apa pun siapa lain ni, yang si tugai pun amri yang si, orang tahu ni tahu sih, aduh kau lang tu orang tu orang ni, tempat tu ni pun lang tu, orang tu orang ni, masih apa pun tahu juga, arang tu macam siapa, masih. Governor Dr. Syed Ahmad ki thawai yaudraba haksang ngasi Mumbai gi Anjewadi Masgaon da leiba Sia Isna Sari Kabastan da leiron chan kre ngasi numijung ba pung tarani thui taba matam da pangthokhiba leiron chan bagi thoram adu Navy gi akhanaba kangbu amana Guard of Honor piduna ikai khumna botke thoram adu da Maharashtra gi Chief Minister Gulam Nabi Azad amadi Congress ki saknai raba luchingba kya su sarukya ke ngasi gi thoram adu da PSED Minister I Hemochandra su sarukya ke Amarom Manipur ki Governor Dr. Syed Ahmad na laikidabada state asina awaba phongdokle ngasi sarkar gi loisang sing amasung mahi tamham sang sing suti thaduna luchingba sibu ikai khumna botle nimit humni chupna state asina governor ki mafamda awaba phongdokle Amarom Manipur ki Governor Dr. Syed Ahmad na laikidabagi state ki thakta awaba phongdokpagi thoram ngasi all secretariat ta pangthokre thoram asida Chief Minister Okami Bobi Deputy Chief Minister Gai Khangam
Minister, MLA, Chief Secretary, DGP amadi Assam Rifles ki makok thongba sing yauna civil amadi police ki official kaya su sarugya ke Laikhidraba Governor ki photo da laisu katuna ikai khumnaba utpaga loinana minute ani 2 minute leptuna awaba phungdoke Chief Secretary PC Langkungana Syed Ahmad ke Punsiwari magna tawramba thabak kaya thamke Chief Minister Okrami Bobina Dr. Syed Ahmad na atien ba matam khara Manipur ki governor oina luchingba amage tawpom thokpa thabak sing thamoi sengna tawramba misak amani haina singtha ke For a brief short period of time he was a great leader, every one of us well aware that, an eminent personality. He held various posts in his lifetime, right from the very beginning of member of the Legislative Assembly of Maharashtra more than 5 times, and even at the different level of Minister of Maharashtra government. And he also held the post of Governor of Jharkhand prior to a sign of Manipur. I, on behalf of the people of Manipur, extend our heartfelt condolence to his family. May his soul rest in peace. Manipur ki Governor Dr. Syed Ahmad na lekhidabada Manipur Pradesh Trinamool Congress Committee ki President T.S. Shyam Kumar na awaba phungdurakle. Manipur ki Governor Dr. Syed Ahmad na lekhidabada Governor Secretariat na sinduna ngasi Raj Bhavan ki Darbar Hall da condolence service pangthokre. Condolence service adu da Governor Secretariat ki officer amadi atay staff singsu sarugya ke. Asumba satpa misak ama lekhidaba ase miyam gi mangjabani haina singthabaga loinana lekhidabagi photo da laisu katpaga loinana minute ani 2 minute leptuna awaba phongdoke. Ma ki thawai yaudaba haksang na isor gi mafamda ingna signal leiruna ba amadi imung manungi awabada su sarugyari hade. Amarom the Communist Party of India Manipur State Council amadi Lok Jana Shakti Party Manipur State Unit nasu Dr. Syed Ahmad na lekhidabada awaba phongdurakle. Kanglup masel gi marakta thajanarakta amadi kanglup ki interest ta thabak tawrakpana ngasi lamdam asida tangdulaita daba oirakpani haide. Ngasi nipko amadi amkal na sinduna Palace Compound laiba lamyan basanglen da pangthokpa 15 suba Manipur Integrity and Solidarity Day gi thoramda Professor MC Aruna wafamasi phongdokhibani. Thoramatuda MKL gi President PS Sakilaima, Nipko gi President Medun Maring, Kuki Marders Union gi President Rose Mangshi Hawkip, UCM gi Vice President Sunil Karam amadi Lupkaya gi Lusingba Singh Susarukya ke. Manipur Integrity and Solidarity Day Observation Committee gi Convener Risikantana phongdokhibada Kanglup kharana hozik amuk tokhai tabagi wafam phongdorakliba ase yamna laibak thibani. Masi Bharat Sarkar gi divide and rule policy ki makhada thuraba kangbuna chathabani. Miyamna hiramasida taraina lobu chumde Kanglup pumnamak amata oina lebinanabagi matam oire haike. Manipur University ki Professor Rajendra Khetrina Multi-ethnic society ama oina lerakli batlamdam masida Kanglup ki marakta achou pisaki khenaba wakhalol semjinduna thugaina basinba leptre Kanglup ama mangkhibada Manipur manggadaba natte adubu Manipur mangkhrabadi leiriba Kanglup sing mangkhigani haike. Amarom University asigi Professor MC Aruna Manipur amadi Nagaland gi marakta sangdamnaba matik sade masagi puwari leijaba masana leibak ngapsarakhiba lamdam asiga Kanglup ahum marina pullaga semkhiba Nagaland ngasi amuk makoi masel gi marakta wakhalol khenabana crisis kaya thokle maitei khaktagi khalaklabadi ngasi fawba punna lerakliba asi leiramloi hauzik amuk maitei singna schedule drive ta hanjinjagi hairakliba asi kari khudong saba leibano masi rajniti gi aronba agenda leiba male OBC oiriba maitei asi sada kunmanga reservation lei aduga schedule drive kina sada tare dasmik mangani Kanglup ki wakhalol asina Manipur thugaina bagi achouba maram oibata natana ngasi lamdam asida tangdulaita daba phibam oirakpani haike. Manipur, the people of Manipur haibasa long de yumpham oide maitero ngangdradi Manipur natri haibasu leite kabui ngangdradi Manipuri natri haibasu leite Manipuri praja natri haibasu leite lining amakhatta Hindu sakadabadi natraga adu sakadabadi na sakadabadi the people of Manipur haibasa polyglot ni load mayam mangangi lining mayam mangangi race mayam mamale aduga aikuisa itihas ki tohan ba tangkaptagi maduda thengnatiba experience mayam maduna sagalaba Manipur ki people ne Manipur gi ngamkhai kannabagi ihauda laikhidraba athobi singi mafamda United Committee Manipur na langbal thage haitha leitha tambagi thoram kekropat pangthukre
Thoram asida UCM gi President E Johnson na luchingduna civil society organization kaya gi luchingba singna laikhidraba thoba singi mafamda ikai khumna botke Johnson elangbamna mama leibak nungsiba phaudraba pokpagi mahai yandrabani handak furup kharana haurakliba ihawasi khanta haningi aikoi isana isabu wahannaba sinba achumba nati haike Yam ko letra da la ko na ko si su si pap tan da na le ba si si lu ta sin je su de ma ki ko ga chum ba lambi de la kan da ko ma ta ni mam tu cha ne hai ba ke ba kalam se phor kan ni ai tha ba Khongjong War Memorial Trust na langban thabung gamari leinana ingsolui singama chamapal marfudra mari dagi hauduna Khongjom tarpan katpagi thoram chahi khudingi sathaduna lakpadu handak chahi gi oina ngasi ining tholoi semba sana jawa yauna Khongjom turel da thoram pangthukre Hana Minister Oiramba M Hemanta Trust ki Secretary IB Khumancha yauna mioi kyana laikhidraba thoba singi mafamda tarpon katki tharongi sarukama oina le semba sana jawna luchingduna Khongjom War Memorial Complex da leiba pauna brajaba sigi mitamda haile katuna ikai khumnaba utlaba matungda Khongjom turel da miyamna laikhidraba athoba ipai pu singi mafamda haile katke ining tholai semba sana jawna miyamna mariba ki damak khanduna isagi haiba wakhal tungoina na thamba mathautai ipai pu singna mariba ki damak thawai katkhibagi thauna lingjel adu ngasigi mirol da chenba oirasanu Manipur gi hauzik oiriba phibam asida nungnang basu phongdokhe Amaram da Trust ki President su oiriba M Hemantana matam amagi ining tau singna leibak ki damak thawai kathokpa ngamkhiba amadi ngasigi luchingba singna leibak ki damak kari su tawba ngamdaba kaya asi ururaga pendaba amadi nungaitaba fawi haike ngasi nungsil pung mari makhairom taba matamda hangang police station gi manung chanba luwang sangbam hauktabi all year field da Hyundai car varna ama accident thokpada mioi mari sire ahumna sokpadagi hospital da laikanakre Taudodu da laikhidraba mioi mari gi manungda ISTV news na phangba paugi matung inadi mioi ani masak baming khangbang ngamle makoi sing adudi phanda sing tamang sei kunthraumdoi apokpa gangvir tamang kangpokpi irang part 1 dagini atopa amana alpha ukhul dagini laikhidraba makoi mari mak taruk suba Manipur Rifles ki personnel sing hairi asiba haksang sing Jenims ki mokta thamkhre asokpa sing North AOC da leiba Ras Medicity da laikanare accident adu matau karamna thokibanu haiba chapsaba khangbangamre police na masigi matangda case ama lokhatkre Hill Areas Committee gi Chairman Chaltolian Amogi Churasanpur Nehru Mark da leiba mayum ngasi Khongjang sangsiliba mioi singna akai atoi thokankre Amaramda housing sangsiliba Khongjang ngasi bu sagatuna Churasanpur da leiba village chief singna ngasi khongsat amasat kre Government ka suspension of operation taunariba KNO amadi UPF na tonganba state ama talakliba si United Meitei Young Forum na taraina logde Center amadi state government na khudakta suspension of operation taunaba toktuna laloba singa sigi mathakta operation chathaduna anti state oiba thabak tobagi damak legal action lokhatkadabani hari hauzik aten mapem thalojari break matungna mem taram nokchuri Ingsoli singamaga chamapal nifumapan gi September gi tang kunma thoida Manipur gi ningthau Budhasandrabu Silong da kauraga namduna khuyek lokhibabu yaningdaba phungdoktuna Coalition for Indigenous Rights Campaign CIRCA Manipur na chaliba thas gi tang kunma thoidagi October gi tang 15 fawba chathagadaba Khongjang gi sarukama oina ngasisu mafam kayada wakat Khongjang sangshinkhre mafam sing adudi Kabok Lei Keithel Nambol Poising Nambol Sabal Lekai Public Hall Nungtheleima Maibam Sing Makha Lekai amadi Ngaikong Kuno Community Hall Naran Sena Kaithel da miyamna wakanifam chatake wakanifam aduda Manipur demands home rule restore pre-merger political status no to Manipur merger agreement 1949 demands People's Council representing all indigenous haiba wahising iba Feston Singh Thetke Manipur Sarkar ki Tourism Department amasung Imasi Maharaj Kumari Binodini Devi Foundation ani na puna sinduna Raghu Karnatna iba Farthest Phil haiba lairikama ngasi Palace Compound leiba MFDCS ki auditorium da phongkre Tharamadu Imasi Foundation gi Chairman Dr. R.K. Nimai Singh aiba Raghu Karnatna chingba mi kyana sarugya ke Laikhidaba Governor Syed Ahmad ki mafam da awaba phongdokpa oina Tharamadu minute ani 2 minute left ke Tharonga mari lainana R.K. Nimai na phongnokibada lairigasi top pa tamjaningai oiba machak kaya marum yaure Second World War gi Indian history da based over lairikasina itihas bu nahongna na ningsinghale haike Back of the Second World War was there and people were running away from the cities and all.
So we learn. In fact, I learned more about the history from such non-fiction than actual history written by the historians, because it is, say, if you look into the Battle of Imphal or in the Battle of Sangshak, written by a well-known historian, it is very dry, cut and dry. There is what we call no desire to complete the book in one sitting. Raghu's book I literally completed in one sitting because it was so. It is like reading a racy thriller novel. North AOC Hotel Tampa Hotel Manaktagi Narang Numidang Pung Tarama Kairom Taba Matamda Mui Ama Kar Tongduna Lakpa Mui Marina Paduna Puraga Hat Anaba Honor Padagi Nantorakli Hari Masigi Matanga Manipur Press Club Tapaugi from Ama Pangtokre Sakang Dabasingna Paruri Hari Bami Adudi Uripok Basaspati Laikai Dagi Yaikom Boy Chakawi Say Kuntrataret Sure Magnarang Numidang Mamanaba Amaga Luinana North AOC da Chalingaida Hana Kamduna Leramba Kar Amadagi Mui Mari Kumtaratuna Maku Paduna Puraga Nongmina Kaptuna Hatnaba Wa Kanarak Padagi Mahakna Nantoktuna Jelakibani Hari Tawongasi Kanana Satakibano Habadu Atubamatamda Sengdopiu Haina Boyjagi Luina Vina Funduke कोई नहारों में संगत लाइक तोड़ने की कुछ नहीं किया कोई कमांडो में संगत तोड़ने की कुछ नहीं किया कोई ना घूमते का कोई मही लेने की दे कोई नोम की भामा से फमी नोम की कोई जूर का नोम चावा मीने कोई इन्हें पाता सुगाम तीन कुबी ना कोई मुझे ना इन्हें पाता कहीं नुहाई तब ले बिगिन नुहाई तो छुट्टू निम्बा पामे इन्हें वाका तो दे Sendra si thanga gini moirangi natti haiba wafambu yaningdaba phungdoktuna United Club thangana sinduna wakani fam ama ngasi Sendra da pangthokre Manipur gi Gazette da Eating Sendra asi thanga kendra gini haina lairibani haiba wafam wakani fam aduda saruk yakiba amana phungdokhi Sendra si thanga gini mahirundagi thanga gi lamni haina lairibani moirangna yeppa yaro Thanga Kendragi Manungsanna Sendra Chingkhongdagi Hongna Thambangkhong Phawbagi Lambi Sembidabagi Mayokta United Thanga Club na Lambi asi matam kaktana thingjin khre Lambi thingbagi khongjang asina Sendra yengba lakpa lam koiba sing amadi Thangadagi nongmagi lalol itik tawraga hingliba miyoi singda chauna akaiba pire Matam kuina sembidraba lambi asi Kendra sigi MLA Di Mangi Babuna September kuntaret phawbagi manungda semgani haina Thazaba pikiba adu thabak oina pangthoraktabadagi ngasidagi hauna lambi thingbagi khongjang asi changsinbani haina United Thanga Club ki president oina maipak sauna ISTV news da phungdurakle Kogi Sendragi lambi phatriba lambi se sem mage haibagi haibirakpugi matungina aikoi United Clubs of Thanga aduga Thanga da leiriba maira paibi sing aduga aikogi Thanga Sendra lambi da cheliba Garigi Association Mayam Singsina Yanabagi Matungina, I quite Nimitani Matam Pijakre, Ado Haukiba Tang Kuntaret, Narang Sidlo, Carbona Maramoraga, Sendala Misda Kanagumba, Misak Amatana Mio Amatana Nungtum, Wakta, the break of the Maramoraganda, Nasi Tang Kungani Pandagi, Pung Ayuki Pungi Pandagi, Hona, I quite Matam Kakdana, I quite Banje, Hauserabani. Sama Taramapal Subazananeta Hizam Irabot Ningsing Toronga Mari Lenana. Irabot Observation Committee, Lifeam Kuno Makalekay na Sinduna, Lekaya Sigi, Mera Paibi, Ahalaman, Naharo Lamadi, Mahiroi Singa Kusam Naduna, Lekaya Sigi Akwebada Lam Tu Sengdokre. Amarom da Kangabok Part 3 Job Card Holders Singnasu, Irabot Celebration, Numitka Mari Lenana, Wada Sigi Akwebada Lam Tu Sengbaga Luinana, Handaki Sing Sauna Sokan Krabat, Lambigi Mafam Kaya, Nung Hajinduna, Semkre. Irabot Celebration Committee in Tokong Sinduna. Jananeta Hizam Irabot ki Chama Tarampal Suba Mapok Numit Kamari Lenana Tara Marirak Suba Mass Pass Competition Ngarang Ningthokong da Pangthokre Mass Pass asida Ningthokongi Akoibada Leba School Singi Contingent Tara Amasung Ningthokong Kaithelgi Ima Ibel Sing Susarukya Ke Hizam Irabot ki Chama Tarampal Suba Mapok Numit Kamari Lenana Youth Welfare Association Ningthokong Sinduna District Thakta Saireng Amasung Symposium Sangdamnaba Ama Ke Gozendro Memorial Hall Ningthokong da Pangthokre Thoramasida Iravade Celebration Committee in Taukongi President KS Ibomcha Association ke Advisor L Birmani Su Sarugya K Sangdam Nabasida District Asigi Tongan Tongan ba Mafam dagi lakpa Mahiroi Kunmangana Mama Lebak Ningba Saireng Sangdam Nabada Amasung Mahiroi Tarana Symposium da Sarugya K Joint Student Coordination Committee na Sinduna Lamyan ba Irabot Ningsing Chayol Pangthokre Thorongi Sarukamo Oina Manipur College ke Multipurpose Hall da Saireng Sangdam Naba Pangthokhe Saireng Sangdam Nabadu da Tongan Tongan ba School amadi College Singi Mahiroi Sing Sarugya K Imphal Bazar amadi Akoi bagi mafam singdagi khongwalakpa phata haudi sing hundokpham leitabadagi
IMC की कैंपस ता पुलप पैदुना लेरे ISTV न्यूज़ ना थेंगनरखिबदा फता हाउदी थना यावबा गाड़ी कया हौजिक कैंपस असिदा खामदुना लेरे इम्फाल शहर की फता हाउदी सिंह तुंग कोइना सनबा याबा मवोंगदा हुंदोखम लेतबा अमदे लमदेंगदा लेबा सॉलिड वेस्ट मैनेजमेंट प्रोजेक्ट निंगथिना लोइसिनबा ngamdabadagi हुंदोखमगी अवाबा असि मतमतमगी ओइना थेंगनादुना लाखिबनि हाइरे इम्फाल सिटी बुलु नानबा सिटी अमा ओहेननबा मतमतमगी ओइना गवर्नमेंट थबक थौरम सिंह पाइकटुना लाखि सही खरगी ममांगदा पाइकटखिबा जेरो गार्बेज प्रोग्राम की फिबम असिददी मपुंग फाना फेल ओइबगा पांखक ओइदुना लेरि मसिगी मथक्ता इम्फाल सिटी बु इंडिया की लु नानबा सिटी सामगी मनुंगदा चलहनबा स्मार्ट सिटी ओहेननबा पाइकटलिबा थौरांग असिसु माइ पारोइदबगा चप मानबा फिबम मायोकनहले हरे फता हाउदी हुंदोफम लेतबा असिगा मरि लेनना युमथोंग चंगदुना पोलम खोंगटपदा यावबा मियोय अमना तुंग कोइना सनबा याबा मोंगदा हुंदोफम सेंबियु अमदे मखोइना थेंगनरिबा खुदोंग चादबसिंग गवर्नमेंट ना येंगसिनबियु हाइना फोंदोरखे अखोई एनजीओ सिंह अखोई कंप्लेन मैम लापा अखोई अवाब क्या अखोई थाब यारे चलूरगू अमुक थाब यादव हफ्ता हेन हेंजल हजी अवाब क्या अखोई नंगीबी अखोई एनजीओ सिंह पब्लिक अखोना हजी अवाब नंगीबी अखोना ISTV अखोना कौजरीबी पब्लिक अखोई अवाब खंगीनब हजी अखोई गाड़ी अखोई पोट दाउदुना लेरी अखोई नहानदगी थारक्तब याउरी ऑफिस थादब क्या गाड़ी क्या लेरी अखोई गवर्नमेंट साइड की अखोई अथुब मतमदा हारिबा सी अखोई पोट थाबम सिमा गवर्नमेंट सिनबीगा हारिबा सिंग असि अखोई एनजीओ सिंगदा थाबा याबा थुंदा पिबियो GC Tongbras Place in Manipuri Drama Haiba Hiramda Nomagi Oiba Symposium among us All Assembly Road da Laiba Manipur Hindi Parisat ki hold the Pantukre Site Academy Amadi Manipuri Literary Society Anina Puna Sinba Thoramadada Site Academy Kolkata ki Officer in Charge Gautam Pal Manipur Language Advisory Board Site Academy ki Convener S. Bihari Amadi Manipuri Literary Society ki Hanagi President S. S. Pralada Sarmana Thoramapusing Oike Thoramadu Mari Lenana Lakidraba GC Tongbra photo that Laisu Katuna Ikai Kumnaba Utke Lenana Manipuri Literary Society na Fongba Site Lechan Kolumdoi Suba Bolum Pongke Thoramadu Mari Lenana as Bihari na Fongo Kibada Pangtokliba Symposium Masi Mahaki Sahi Sama Surukpagi Taba in solution Tarahum da Pantoklamabadi Hena Paba Amadi Mayak Sengba Helam Gadabani Adubu Nasi Pantokadoriba Symposium Asida Tongan Ba Mui Tarukna Che Patok Pasina GC Tongbra Maramda Yamna Miyamna Hena Kangmangam Lagani Amaramda Symposium Natraga Seminar Ama Pangtokpada Mui Amana Topic Amada Hanjin Nainaba Natraga Moderator Oibagisa Nabi Amalai Basi Miyamna Togdana Bahonasi Madugi Mahuta Padriba Mida Pahanbana Hena Pagani Haike Thang Dagi Lamda Katokli Balu Jingbasingi Loop Leadership Council of Thang Dagi Nauna Topugada Bapam Sing Kankibaga Luinana Advisory Amadi Council Gi Convener Sing Hapsinduna Hena Saktokhali Hari Hausi Amukana Temerentologeri Manipur की गवर्नर ओइरंबा साइड अहमद ना लेखितबदा मणिपुर सरकार की सोशल वेलफेयर डिपार्टमेंट सु अवाबा फोंदोरक्ले मणिपुर सरकार ना महाक लेखितबदा निमित हुमनी अवाबा फोंदोकपा लेबना मरम ओइदुना चीफ मिनिस्टर ना हयेंग तागेल दा नौना साबा चिल्ड्रन होम संगागनी हाइना तोरंबादु एथोकले हाइना डायरेक्टर ना खंगलक्ले ISTV सेमद्रिङै तोंगान बा नेटवर्क अनि ओइरिङैदा पाउ पारम्बी युमना मोनिका लेमा लिलोंग चजिङ अवांग लेकाइदा लेबा मसागी युमदा लेखिद्रे Masagi Sahi Kuntranipal Sukre. In Solisima Samapal Humbudra Tareki, November Kunipan, the Pokibi, Monica Lemana, Nedwaga Siki Tongan, Batorum Sing the host Oiduna, Achoba Taudangarum K. Karadang Palabada, Konzelakta, Best of Best, Hello Halogi anchors to Oidame. In Solusungani Nipandagi Hona, Masagi Anaba Amadagi, Matam Sangna Layang Duna Lakibane, Monica na Manung Matam Sadana Lekitabada, ISTV Network na Awaba from Dukre. October की तांग मरी फावबा खुराई कला विद्या भवन दा सथगदौरिबा अनिरक सुबा गुरु ngasepam tombi memorial wariliba festival ngasdagi hokre repertory of wariliba manipur amadi खुराई कला विद्या भवन ना पुना सिंधुना पांगथोकपा हौदोकपगी थरमदा हानगी MLA बिजय कोइजम repertory of wariliba manipur gi president konthojam kunjo rajश्री बेगचंद्र cultural foundation gi treasurer takhelambam irawotna chingba myakana sarukya ke Festival asida wariliba miyoi taratarukna sarugya gadori Bijoy koijamna phongdokibada mamangaidagi chanaduna laklaba culture bu sandok chadokpa taurabadi aikhoigi culture asi marai chaicharakani chahi khara asida landam sigi chanabidagi thaidoktuna
फिजे चक्सादा अहोंबा कया लाक्लिबा असि अतोप्पा मियोइसिंगना उख्रगा नौना खिगद्रा हाइना चिंगनबा फावी हाइखे हुजिकि लुहोंबा लाखो तमदा इसागी सुगी लुहोंबा लाखो मयाम सिग लाखो तमदा बोर नतबा अदुगा महाकी बोर सेनपा सिनदबा अनिसिनदना अयामबदी तोआन बा ड्रेस कुर्ता पजामा वर्गसु येंबदा यामना मरिंग बरांबा सुनीना सिंग यांसनबा सन हाबदा कोई मुस्लिम की इत्तगा चपदा हरावता याम फुंगदोबगी ड्रेस अदो सेलो सिक्ति लुहोंबा सनरे अदुना अतोपा मपानदगी मी लाखो तमदा अखोई कल्चर से अखोई उतपुरी इकायदो से फाव मतुम यो मसे अखोई कल्चर से मांगथरे लोगने फेस्टिवल की अहोब नुमित्ता पुखाउदगी सेंजम ननाव फुलो अमदी टाइगर कैंप तगी अमोम ललाना वरी लिखे बीजेपी मणिपुर प्रेसिडेंट की मिखल नक्सिलकपग लोइनना बीजेपी मंडल सिंगी मिखल की दमक बीजेपी खुराई मंडल की मिखल ngasi खुराई लमलोंग लेबा खुराई संगीत कला संगम हॉल द पांथोखरे मिखल अदुदा थौबाल डिस्ट्रिक्ट बीजेपी की सेक्रेटरी वाई कुमार जितना मंडल रिटर्निंग ऑफिसर ओइखे मंडल की प्रेसिडेंट ओइना मोरांगथेम रणबीर अमदी कटिनिधि ओइना एस सोमरेंद्र खनख्रे मेंबर कुंट्रा सुखनखे रिटर्निंग ऑफिसर ना नौना खलबा सिंगदा सर्टिफिकेट पीखे बीजेपी की स्टेट सेक्रेटरी सुशीलद्रोना मिखल असि मपुंग फाना पांथोकपा ओइखे मसिना पार्टी की मपांगल कंकटलगनी हाइखे जेनिम्स की ऑक्टो रिक्शो सिंगी पार्किंग की मफम सेंबीबगी दमकता जेन हॉस्पिटल पार्किंग ऑक्टो रिक्शो ड्राइवर्स एसोसिएशन ना जेनिम्स की डायरेक्टर देवेन याउना मरी लेनबा सिंबु थागतपा फुंगदोरकले हौजिक सानबगी पाव नसीगी सानबगी पाव फुटबॉल तरा सुबह मणिपुर स्टेट लीग की अहुम सुबह राउंड की अरोइब मैच ता ममांग सही की रनर्स अप ट्राउ क्वाकेचलना जेट एफसी चुराचानपुर बु माइथिबु पिख्रे ऑल मणिपुर फुटबॉल एसोसिएशन सिंधुना इम्फाल की मपाल कांगजेबुंगदा मणिपुर की मसक नाइरबा टीम तरा निथोइना सरुक यादुना चथरखिबा तरा सुबह मणिपुर स्टेट लीग नोंग चिंगी फिबम फत्तबदगी मतम खरा येथोकलुरबा मतुंगदा ngasiदगी makha tana मैच सिंग सानबा होख्रे चथरखिबा स्टेट लीग असिगी अहुम सुबह राउंड की ngasi सानखिबा अरोइबा मैच ता ट्राउ क्वाकेचलना जेट एफसी चुराचानपुर बु गोल अमसिनोदा माइथिबु पिखे ट्राउ क्वागेचल की माई पाकपगी गोल अदु ए हेरोजितना अहानबा हाफ की 13 सुबह मिनिट पेनाल्टी दा चनखिबने मरी सुबह राउंड की मैच नंबर 13 सुबह हयेंग अहानबा मैच ता मणिपुर पुलिस स्पोर्ट्स क्लब अमदी एसएसयू सिंगजमैगा सानरगने अनि सुबह मैच ता नेरोका एफसी संगाखफम अमदी यंग फिजिक यूनियन दलामबुंगा सानरगने अनि सुबह स्टेट लेवल जननेता हिजम इरावत निंगसिंग थाबुम 7 असाइड ओपन फुटबॉल टूर्नामेंट की फाइनल दा LLK Karam Amadi DFC Kiamgaiga Thengnaragane Foundation for Living Kiamgai Mamang Kaina Sinduna Football Ground Kiamgaida Team Taramathoina Sarugyaduna Sathariba and Subay State Level Jananeta Hizam Irawat Ningsing Thabum 7 aside Open Football Tournament King Hasanakiba and Subay semi final da LLK Karamna PFC Pisumbu goal Taret Amada Maitiba Piduna final Chankibane LLK Karamgi goal Sing Adu Amarjitna Marisan K उमाकांतना अनि अमदी दिंकुना अमचनखे पीएफसी पिसुंगी अमतंगाइरबा गोल अदु हेमजितना चनखे थासगी तांग कुंट्रा दा टूर्नामेंट असिगी अरोइबा मैच अमदी अहुम सुबा पोजीशन की मैच सानरगने इम्फाल ईस्ट की फर्स्ट डिवीजन फुटबॉल लीग ता टीम अनिगी सानरे अनि फिल्ड मनुंगदा फुनबदगी रेड कार्ड पिदुना तांथोख्रे इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन सिंधुना आबा ग्राउंड खेट्रिगावदा टीम 13 सरुक यादनु सथरिबा मोरांगथेम इबोबी मेमोरियल फर्स्ट डिवीजन फुटबॉल लीग की ngasi sanakiba ahanba match ta MISDAU minuthong hata amadi dog yairipok goal ani ani chanaduna draw satkre MISDAU minuthong hata gi goal ani adu KH Ranbir amadi M Bijenasan K dog yairipok gi goal ani aduna I Guneshwar amadi M Manishanana chan K match asida MISDAU minuthong hata gi sanaroi RS Ungchumi amadi dog Garipoki S Michael na match ki yankaitere suba minute film manungda kin thinarakpadagi referee na red card piduna field dagi mapal thon ke amaramda MISDAU minuthong hatagi sanaroi MD Julamanda unsporting behavior gi damak referee na yellow card piduna warning toke liga sigani suba match ki sanakibada UPSA Pukhauna UDO Haingang bu goal amasinoda maitiba piki
UPSA Pukaugi Mai Pakpagi goal adu W Thongambana Anisba Hafki Yankim de Suba Minita Sanke Hayang Ahan Metsta Nesu Kurai Amadi SSC Sektaga Sanaragani Anisba Metsta SSC Porompat Amadi Neroka FC Sangafonga Sanaragani Imphal East District Football Association na SWC Khongmanda Team Tarana Saruk Yaduna Chathariba Maharaj Kumar Ganendra Jait Memorial Super Division Football League ngase sanakiba ahanba matchda ESU Wangkhaibu Aba Khetrigau na goal ahum amada maithiba piki Aba Khetrigau gi goal ahum adu MD Imdam MD Isha amadi Romeo na chanki ESU Wangkhai gi amata ngairaba goal adu Sorengam na chankhibani anisba match ki sanakibada Upa Kyamgaina Citizen Club sebam lekaibu goal taruk amada maithiba pikre Upa Kyamgai gi goal sing adu Bobina ahum O Gyaneshwarna ani amadi Taibangan bana amachan ke Citizen Club sebam laikai goal sing aduna TS Kantana chanke Imphal West District Football Association na sinduna malo makha terekha lampakta team tarani thoina group ani thokna khaidoktuna chathariba 3rd Division Football League ki ngasa sanikiba ahanba match ta IWSC Kumbong na PCC me koibibu goal ani shinoda maitiba PK IWSC Kumbong gi goal ani adu S Kishan amadi O Paramjit na chanke Anisba match ki sanakibada WSC Ngairangbam amadi BBA Mayang Imphal goal amata chanadana draw sat kre District Football Association Thawal na Sinduna Charangpat Polo Ground team Taramangana group ani thokna khaidoktuna sathariba 2nd Division Football Tournament ki ngase sanakiba ahanba match ta DLC Hairokna ECYA Sikhong Khumbibu goal anisnoda amadi anisuba match ki sanakibada WYC Wangkhembu ISYO Hairokna goal ahum anida maitiba pikre District Sports Association Kaksing na Sinduna Association asigi playground team tarukna saruk yaduna sathariba 2nd Division Football League Tournament ki ngasa sanakiba ahanba match ta Aksa Kaksing Kunongna TWYLA Kaksing bu goal ahum sinoda amadi JA Kaksing na YSA Langmaidong bu goal ahum anida maitiba pikre Manipur Amateur Bodybuilder Association gi Annual General Body Meeting sahiya sigi October 10 gi ayupung 8 tabada Nepra Menjor Pukri Mapal Community Hall da pangthuklagani Akupa Marol Association dagi khangnaba yagani haire District Sports Association Kaksing gi Annual General Body Meeting mathang thagi October 13 gi ayupung 9 da Association asigi office da pangthuklagani mifam asida Annual Report Annual Budget ki matang da khanagani Akupa Marol Association asidagi khangnaba yagani haire District Football Association Bisnupur na Sinduna Bisnupur Mini Stadium da sathariba 2nd Ice Pisak Memorial 1st Division Football League ki ngasasana ki match ta LYVO Chothena DFS Tinungaibu goal ani sinoda maitiba piki Mapan Suba and Balananda Memorial 2nd Division Football League ki ngasasana ki match ta Klasa Kainauna Kresa Timbibu goal anisnoda amade Manga Suba Di Mazabi Kabui Memorial Super Division ge ngasasana ki match ta ZDC Pubalana Yada Kangsoibi Mapalbu goal anisnoda maitiba pikre Manipur gi Maishna Maira Baluwangna Swiss Junior Open Badminton gi chahi taramanga makhagi nupa masagi da champion oire ngarang Geneva da loisan khiba International Badminton Championship asida Maira bana England gi Rory Istanbul point kunma thoi taret ta maitiba piduna champion oikhibani Boys double da Maira ba amasung mahaki jura France gi Rafael na ahum suba tare World Badminton Federation ki makhada Europe Badminton sinduna pangthokiba tournament asida Asia ki leibak sing yauna Malem ki leibak kunipan gi sanaroi singna sarugya ke All Manipur Gymnasium Welfare Association ki miyeng makhada Bodybuilders Association of Manipur Imphal West na sinduna Zahiya sigi October 10 Nepal gi nomaizing numita ani suba Imphal West District Bodybuilding Championship pangthokna ba sem saba loire haina Association asigi Secretary S Drubana Phongdukre Mana makha taraduna Part 2 Part 4 awang laikai gi Community Hall da pangthokadoriba Championship asida saruk yariba singda cash prize oina lupa lising ani pigani Senior category gi ahanba position da lupa lising tara manga ani suba position da lupa lising tara ahum suba position da lupa lising manga amadi mari suba manga suba position da lupa lising ahum pigani nimida sida kanagumba civil organization amatana ban tawbidanaba appeal tawke Imphal West District Bodybuilding and Fitness Association ki miyeng makhada tabungkok awang laikai Community Hall da pangthukadaba tarahumde suba Mr. Imphal West anirak suba Women Fitness Contest ngarang pangthukare
Bharat Swabiman Trust Samadi Patanjali Yoga Samiti Manipurna Sinduna ngasi ayuk Baigasandra Open Air Theatre da BST Amadi PYS ki National Coordinator Rakesh Mittal North East in charge Sri Shyam Sankar Amadi Coordinator Subroto Mukherjee bu opagi tharum ama pangthukre February ki tang 16 da Baba Ramdev Manipur da lakadaba mangoinana pangthukiba tharum aduda Patanjali Yoga Samiti ki member listing ahumrom sarukya ke Manipur Kang Association ki miyeng makhada Ivudo Moirang Pokpa Kang Development Association Sinduna Kawalek Prakpam Laikai Community Hall da Kangkutara Humdoina Sarukaduna Satariba Humpu Suba Sar Churachan Singh Lekam Knockout Open Kang Tournament ki ngasasanagadaba match Kre Paumi Singh da Matam Sana Kangandabana Awaba Pibatan Natana Matam Mangan Bagi Thabak Organizing Committee na Makatana Sinbiganu Matam Sana Pau Pibirabadi Hena Apaba Oigane Youth Affairs and Sports Officer Thobal District na Thador Pachero Lamagi Matungina Thasiki Tan Kuntra New Delhi da Pangtokadoriba Suberto Cup International Football Tournament ta State Asigi Oina Sarukyagadoriba District Asigi Little Angel Paradise School Wabagagi Football Sanaroi Singh ngasi Imphal Thadokre Hauji gasino muge sagi pauda ICAR Lampel Pataki Pangba Paugi Matungina ngasi Khwaidagi Saba degree Celsius Kuntrama Thoi Dasmik Ani Khwaidagi Ingbana degree Celsius Kun Dasmik Ama Nungsita Yauba Ising Manil Gisang Ayukta Sada Marfudra Manga Nungtildana Sada Humpu Humdoi Nongju Gisang Nil Haujare Badamaru Bapa Mukana Manipur Butugaina Ba Honaraglabadi New Lakaya Ebakidama Kawai Thana Ba Torang Togdunalay Haina Tingtole Semasana Zagun High Cray Governor Dr. Syed Ahmad Ki Thawai Yaugdaba Hakchang ngasi Leiron Chankre Mark Lekidabada State na Awawa Phongdokle Amadi Kanglup ki interest na thabak tawrakpana ngasi lamda masida tangdu leitadaba oirakpani haina Professor MC Aruna Phongdokre ngasi goina ISTV na pizza pau matang solution jare miyeng tabiri bisingwa mukahana khurumjare